CM na ngasi sangagada bo open gym miyam horoktu mai thadokre thauram pangthokna ba sem sari ba sing police ki mamang da thugai kre CM ki khongset mangoi na Churachandpur ban kau kre Chief Minister Nongthongbam Biren na ngasi masamak satuna sangana na ba thaurang tawriba Churachandpur district ke New Lamka da leiba PT Sports Complex da nongna sagat ki bo open gym ngarang numidang pung 8 lom tabada masing yam laba miyam horoktu na mai thadokre loina na New Lamka ge Sadvap na mandap ta formal oiba function pangthok na basem saram ba pum numaksu police gi mamang magta da miyam na thugai khreng Churachandpur Assembly constituency gi MLA LM Khawtian na MLA wai na thau purak pa chahi ama mapung pharak pagi thauram ga mari leina nang ngasi Sadvap na mandap asida thauram pangthok na ba thaurang tauram ba nei adubu ngarang numidang ikhang khangok da na miyam haurak laga thauram pangthok pam gi sem sa ba tauri ba sing amadi chawkri na sing ba sing adu thugai duna amang ata thogan ki ba nei Masida sunatan na PT Sports Complex na nauna sagaliba open gym adubusu mai thadokhiba nei thawdok sing asigi matangda hogjik phawbagi oina de police tagi chapchaba report amata phangba ngamdre chairak asida Chief Minister gi Churachandpur khongchet asigi mangoina na ngasi ayuk pung 9 dagi nungthil pung 4 phawba Churachandpur district pumba total shutdown thamle haina Indigenous Tribal Leaders Forum ITLF na phongdorok le ITLF ki Information and Publicity Department na thadorok pa shero lamagi matungin na Manipur langang na reserve forest wetland amade wildlife kanana bagi damak eviction sa thariba sige matangda memorandum kaya pisin krabani haire adubu thabak amata paikhat pidana leire masigi su mathakta Christian sing na chiana thaja jariba church sing su thugai bire maramasina laingang sa tharak pathabak thoram singda ITLF na sogat laroi loina na phirep asida miyam na su mateng pangbiu haire marak asida Churachandpur da thogli beirang asiga mari leina na additional district magistrate na Jaga aduda CRP sigi section chamagani fu marigi makada thingba thamkhre mifam pangthoklaba matungde MLA khara Sambit Patra ga tongana unakre apunba mifam gi matangda Sambit Patra na wafam amata phongdo uyakhidre BJP gi national spokesperson amasung Northeast state ki coordinator loina na BJP Manipur Pradesh ki in charge Dr. Sambit Patra yauna BJP gi minister sing amasung MLA sing gi apunba mifam pangthoktu Prime Minister Narendra Modi gi Man ki baat ke chama suba tangka ki matang do wafam sing khara khrei mifam adu loiraba matungda MLA khara Dr. Sambit Patra ga tongan unakhe tongan unabadu dade Delhi dage ngarang thunglakiba MLA mari adu di yauki de ngarang ngayuk angan bada Dr. Sambit Patra Chief Minister N Biren amasung party ki state president A Sarda Devi ga punna Govindaji khurumlaba matungda ayuk pung 8 lom taba matam dage nitai pat chu thekta leiba thambal sanglen da thunglakhe Tungda party ki legislature singge oiba mifam thambal sanglen da pangthokhe mifam aduda BJP ki national spokesperson Dr. Sambit Patra Chief Minister N Biren BJP ki state president A Sarda Devi amasung General Secretary Organization Avay Girina mayai tangbal logduna mifam pangthokhe mifam aduda mapungoi na Prime Minister Narendra Modi gi man ki baat ke chama suba tangka ga state asida mapungpha na amasung mafam sinba thungna miyam na saruk yaraga pangthokna bakhana khi haide mifam adu loiraba matungda Sambit Patra na MLA kharaga tongan unaduna makoi gi aningba pamba sing amamam to waina takhe loina ne MLA sing unaba do numidjung ba matung pungkhai satpa phawba sathake ngarang gi mifam adu da saruk yana na bagi damak nahan makai Delhi da leruraba amasung makoi na paidamba chairman gi fam thadokraba MLA sing gi marakta ge mari ngarang ayuk Imphal da thunglakhe makoi di apunba mifam yawram laba matungda Dr. Sambit Patra ga tongana di unakhidre amaromda party gi minister khara amasung masagi thabak leibadagi mapanda leikiba MLA khara de ngarang gi mifam adu da saruk yakhidre haire mifam adu loiraba matungda Dr. Sambit Patra na thambal sanglen mamangda phaklangda BJP gi symbol oiriba thambal yektuna Prime Minister gi man ki baat ke chama suba tangkak mapungpha na ba campaign hogdokhe mafam adu da paumi singna ngarang gi mifam amasung mahaki Manipur khongchet asigi matangda wafam kharadang phongdok pina bahai bada yakhide Amarom da paumi singna ngarang gi mifam adugi matangda hangba wahang di paukhumda Chief Minister Nongthongbam Biren na hai Prime Minister gi man ki baat ki chama suba tangka kasi India sin bathungna pangthokadaure masigi damak national spokesperson amasung state asigi in charge Dr. Sambit Patra mafam asida laklaga mifam pangthokpa nei state asigi legislature mayam pullaga bud khudingi thaumi chama dagi tadana pullaga amasung state ki thakta Union Minister Bhupendra Yadav yauna loktak ta pangthoka nei Thauram asi constituency khudingmakte MLA sing yauna pangthoktu na maruoiba adu miyam da mamutta na khanganna ba honaga nei malem gi miyam na khwaidagi yamna taba thauram asi Prime Minister gi man ki baat asi na oire
Maram asina thauram asi Guinness Book of World Record chanba yabagi phibam da laklabane. Numit asida Manipur da leriba miyamna Man ki baat asi radio natraga TV da tabi naba miyam da appeal tawkhe. Ngarang gi mifam asi mapungoi na man ki baat asi fazana pangthokna ba maruwai na khana na ba lakpane. Loina na mathang sahida mikhal laibana MLA khudingmang na minister khudingmang na kari thaudang lawgadage haibadu ngarang gi mifam aduna puthoklaga nainakhe. Mahang na hai party gi manung da sayena ba thoina leite. Nahan makai mapan da masa gi thabak leibadage chaluba sing adu ngarang laklaga mifam da saruk yarare haujikti MLA loina makpunna leide haikhe. BJP Manipur Pradesh ke President S Harda Devi na hai ngarang gi mifam asi party gi organization ge mifam ne man ki baat chamarak suba tangkak ne masida leibak ki kanagada ba wafam kaya yaure. April 13 da pangthokadoriba thauram asida India gi mipum khudingmang na masibu taning bagi wakhalon ga loina na masi ta na ba chouba thaurang ama taure. Mafam kaya da man ki baat ta ba yauna ba miyam da paujel pikhe. Party gi MLA Marina Makoi na paidamba political posting thadok bagi matang da oiriba phibam asigi mapan da media da irakpa pauda de karisu hainingai leite. Adubu party da pirakpa cherol da de April 15 da Hianglam gi MLA operation tawgadaure. Hairo ki MLA Radhesyam su masagi anaba magi layeng na ba Delhi da leirubani loina na atay MLA sing su masagi tongan ba thabak singa mari leina na mapan da leibani hai na aiba cherol pirakpa lei. Maramasina party ki thabak ta saye na ba mata leite hai khe lakadori ba mikhal asigi matang da hai democracy chat palaibak ta mikhal ai ba se democratic right adu ne party na mikhal khakta da yenglaga thabak taude hiram khudingmak ta party na thabak tauraga laingak pai na bohna bai ba se mathau ne laingak pai ra ba matung da miyam gi kari tauri hai badu khangan na ba masung khudong sa ba phangan na bohna ba change loina na kumjali singani kun mari da miyam na sungsoi soi da na mai pakani hai ba ge thaja ba lei hai khe